Lok Sabha election ki matam lauthokraba matungda BJP Manipur Pradesh ki ahanba state election management committee ki mifama mangasi pangthokre mifama du party asigi state president A Sardana luchingduna Imphal ki thambal sangle da pangthokibane mifama du da BJP Manipur Pradesh ki office bearer singamade maruoi ba thomi kayana saruk yake mifama du da maruoi na Manipur ge hojik oiriba fiba masida lakadawriba Lok Sabha election asi mataw karam na pangthokani amade party ki thomi singna karamba thodang lawgani haibana chingba singi matangda Khanana ki haide impact news na fangba thajaba yaba paw amagi matung ina lakliba April 18 amasung April 16 tangkak ani thokna pangthokadawriba Manipur gi inner amasung outer parliamentary constituency gi election asida BJP gi ticket ta mikhal thengnagadaba candidate singi maming so ngase nungthil numidang wairam fawbada BJP gi central leader singna lauthokla yai haire adum oinamak Chap chaba wafam di khang bangamdre panbaya badi Manipur gi election gi notification matamasi March kundani nomination pisin ba aroiba matamna March kuntaret ni